Ziribamgi Maitei Kholsinga Nungsi Sanana Leiba Zairon Mar Khunda Kuki terrorist singna Maitei Singa Loinaganu haibada yadabadagi Kuki terrorist singna Yum Maithaba Amadi Miut Minei Kaya Sathabada Laikhidrabi Nau Zosangkim Kuki Nupi Amabu Yum Mai Sakli Badu Kanba Sangjaruba Maitei Singda Maral Sijinduna Maitei Singna hatpani Hajinduna Kuki Militants Singna Mar Singbu Politics Tauduna Meitei Singa Nungsi Sanana Lairiba Zairon Mar Singbu Meitei Singa Yengthinanaba Kuki terrorist Singna Sinba Thawongni Hairi Thaudok Asigi Khudong Chaba Lauduna Kuki terrorist Singna Khoshaunaraba Mar Singa Loinana Ziribamgi Berobekra subdivision gi Manung Channa Laiba Meitei Khunda Akanba Mawongda attack Sathaduna Meitei Micham Kaya Hatpa Yum Maithaba Amadi Nupi ahum amadi angang ahum punna mioi taruk phadana pukhibani hairi wafam asi Federation of Civil Society Folks na sport inquiry tawrubada khanglakpani hairi tarik tarik nung dangsida koi Ziribamgi koi gi lam keno hai makoi je Zairon hai koi gi modung de tainana leiba adum lo marna leiba lamni hai ma mafam asida marga makai sing jigi am nungsinana leiba sina maram warkanda nasagi kuki jau sing sina Nasagi margin sida makoisi makoigi mari laina nukuna nuka kaina haibasi laiba mar khunjing sina ya yada bagi mawoma laibana maram orkanda mar khunjida koigi kuki jau jing kira jingla kanda noi caption ba mai thabra sing ba thabak tor pasida mai jalak pasida apam da modungda laiba koigi kunna pasing kira jingla kanda koigi mai kan masang pasida nasagi bi masa mauna hama nau Zosangkim haiba timsa se laigi da bani ndana masi laigi da basi Kuki Zosing Sina, Meiteida hatpani dan Mabana Tongan ba, Meiteibu, Adukun Laba, Barbre, ni Sanga, ni Dunia, Bam Togi Base, Mas Meitei, attack the way Anaba, Makoi Kudong Sabalon Nava, Makoi me, Makoi the support of the Badukun Laba, Makoi community Manunjanba, she attacked over and I have that Hamzaki press no Masi, I point the Benakal Masequina, sport inquiry of Zerubada, Papa, and the items again. Aduna, haiba and Pimasa, Masa, whom let be no Zosangkim haiba, Marno PSC. Meitei adugumba kunna pa singina hatpanate haiba kuki jau singina hatpasi very clear ne habduma ai ngasi ki mitom se thamjegi borobekra subdivision ki manung chanba jugadhor kawe haiba mafam asi jugadhor koigi lamlong haidana sidagi police station laiba sumnaki half kilo 100 meter kumba 200 meter kumba khatani lairisi sida dukan meitei ki dukan khara lai Ada yung kram mai sakre mai te dukan khar lei mai te yung khar lei du yung dong bo boy to marak sida bangali nu kali mayam lei sai sida makoi gi lai yu se manumita da di mar yawe hai makoi bo akhangba mar sing akhangba mayam yawe hai lai si dal mai oktori sho manga tara da tor ka la ka da ngasai gi yum si mai thaba haurba yum si mai thaba haurba kam madam sida makoi na ngasai gi keno sing nomoi ju kapsan ba nomoi kapsal ba matung sida nupi anga ngasai gi taruk angang ahum nupi omji pubuse siapin ubudagi siapin na tanamo horuna labu kansida yadabana morokan siapin etek tobudani makoi tara ka matui siena ekoi gi leiri se sibukni hajik leiriba point di sigi issue si point di haiba lan da babuda nupi angang sokte maitaina nupi phabakanda angang phabakanda ngasi babuda kopang na setpuk thagi dabani adum phajana makoi ji guide taro thadu ki bangaktani ngasi video da dum keno da dum kogi social media bidan thengna bremani ma thadu ki ba thoki ba mayama adu akoina nuwa di mamang da angang ani tera ron diga angang ani makoina parka hatokre haji makoi taruk tu just 8 months adi 2.5 months 8 year khatani laiba jingdo sai sida makoina khut tharagadi makoi ji kari to goda ke sine khoina jikhalai se masidi not only akoi ki maitai prajana manipur prajana laudra su india ki tongan ba human right laiba madi sign right ki activities laiba jingchina torka na makoi jingsi athuba matam na makoi se keno ne na thopagi terrorist ne na thopagi mathuk ta diri present sigi matang sida terrorist la thopagi sida kotu ki kambu sing ITL pe kambu sing de loina MLA tarasi su moji terrorist la thopagi ya diri present maram de laiba Manipur ki mantri yauna MLA tara jinna makoi na leader oibani na makoi ki instruction da loina bak thabak chi taro kone na makoi tara buju koi post ki makai dagi makoi si terrorist ne ida ka mena lakho ninge makha tarakpa update ta Ziribamdagi mioi taruk phakibagi mayokta lamlai kendragi khulgi mera paibi imaibel singna pen dabagi kholau lawbaga loinana thu matamda sarkar asina mioi taro sigi punsi kangadabni haiba wafam sing thamki